จะพักตัวน้ำนั่นอยู่นั่นเลยนั่นต้องหวานที่ให้คุณไก่ไหนมันไก่วันพอดีจ้ะที่เบี้ยว่าเลยทำมันโจงกูจะท้ายใน X กับไปหลักแบบเดี๋ยวไก่วันกูจริงๆเลยนี่ยิงเหรอเจ๊ละเจ๊ละจ้ะด่าHi everyone ไอ้กี่วิดีโอสิยังบีบคุณยิ่งมักทักกันประพงตุกเชอรี่ดูก็ subscribe ตกตัวไปเอาตาระก็ดี subscribe ตกสันเบรโมไม่ยามกันสิดีจันทร์ปีนี้ก็มิซิงจูจาระเกะไอ้กี่มิข้างตาเตียวอุตโตปัญจาบิตากาบุจิวาก็เคยไอ้ในขายแล้วมึงดินวายดิก็น่าสาธารณะท่านนั้นนำไปจะดีชุบายแล้วจ้าบุษรานิ่งดีป่ะมีอ่ะพูดแล้วก็คลาสมาน่าจะใจเย็นน่าเป็นอะไรกันดีกว่าใจเฉลยแกอันนี้ก็ดูอุทรูบิมันอ่ะน่าจะเหมือนกันลำดูมาห้ามไปกี่ห้องน้ำต้องจ่ายทุกสิ่งห้องนะที่จะมาเป็นท่านเนี่ยหับไปกี่ไอ้ดิจ้าผ่องไว้ดำนี่แคมจะเขาเลยไอ้ที่เล็กจะซาบไอ้ที่ที่มันจ่ายแล้วที่ห้องน้ำไปกี่จันก็รอจันน้ำมันสิ่งเดียวไม่ฝันจะเดี๋ยวนั่นต้องหวานที่ให้คุณไอ้เกินที่ข้างดูจันน้ำจังพี่แล้วมันไม่หายแล้วพ่อหรอกแกไอ้หายไอ้หายใช่บินเหรอวะเบรากี่บอกเอาเลยอย่างนี้เด้คนก็ทราบเลยให้ที่ไอ้หัวมันได้ทำดีเนี่ยนั่งอยู่ในหัวมันได้ดูอ่ะชี้หนูอ่ะเจ้าจงมองมองชิมดูป่ะป้าทั้งง่ายเลยป้าทั้งง่ายเลยเกี่ยไอ้จ่ากี่กว่าให้กินเกี่ยไอ้ข้างไงเกี่ยกูรถไปข้างเดียวไงมึงเลยไม่ต้องหมดได้เด้เอ็นเอาบะเอ็นเอาบะกี่มิโน่น้อยมั้งไอ้โน่ไอ้ไทยดูด่ะให้มันจะดูให้อีไอ้หนูไว้รอไอ้หนูวะแต่มันพูดเรื่องขัดได้นะดูจ้ะอินพาหนึ่งวะไม่ได้กี่เดียเอลนะวะเอลช่างบิดาไลจ้ะไอ้นี่มาของเราจะโน้ตตัวดีจ้ะเขาไอ้นี่มาเขาเลยไปจีเราเป็นอะไรฉันก็มาคนใช่ไหมฮะเข้ากระเข้าไปเข้ากระเข้าเลยครับมาให้ทำดีให้ทำดีจังเลยเอาเลยฮะที่จักมีซาคาเอ็กซ์ตร้าทำดีบุกว่าว่าให้ฉันไปเรียนนะคุณจิกว่าแต่ไม่ให้ฉันดูหน่อบุกพงตุ่มเด้งเงินเดือนเยอะตราไม่ก็มันก็เด้งเหรอชิโน่บองก็จุชิโน่บะชิโน่ว่ากดไม่ได้เดี๋ยวกี้ไอ้ยุ่งช่างกันทำเลยบางงานได้ป่ะไฮสโน่บะไฮตุกไปอ่ะเดี๋ยวจีโน่บองก็จุจีโน่เขาสมัครจะเลยตัวเองเลยห้องดีอ่ะจีโน่เขาสมัครจะเลยตัวเองเลยแต่อันนี้ระบายนี่คือตัวไปไอ้เลยใจอ่ะบ่นั่นตายตรงเนี่ยนั่นฉันตัวหายไปอะไรจ้ะจีนี่วะฮะก็เลยอ่ะจีนี่วะจีละจีละจ้ะจีละจ้ะจีน่ารักอ่ะมาให้ประเทศอีบ้านนี่พูดภาษาไม่ได้กันโอเคมากันนะโตยาบละไอ้หน้าจุนั่งหน้าใจกว่าไอ้หน้าจุนั่งหน้าใจกว่าชิมาบุเลยตีอีบ้านนี่ก็ได้เว้ยบ้านจีนี่วะไอ้ทำไมรู้ไอ้เนาะบะไก่น้อยไอ้เนาะมาจากทะเลมาจากทะเลไอ้ทันเดอร์นั่งปูไปกินมันใจจ้ะนั่งพูงกันที่เป็นเว้ยมันจะพูงกันนานให้ใจต่อมาอันนั้นนั่งใจอันนั้นไปทะเลยังไงอ่ะอีบ้านที่จับมาเลยอ่ะไอ้เฮ้ยกูรอเงี้ยเลยเลยเงี้ยเลยกันนี่เนาะจะไม่จะเป็นไรใช่ป่ะเงี้ยเลยไม่เลยแบบใจดีไอ้ละโมไอ้ละโมมาใช้คุยทีวีเราคุยมาดูเอ็นเหรอเอ็นนากี่เอ็นนอกชุม
ꯌꯦꯡꯒꯦꯀꯣ ꯑꯗꯨꯗꯤ ꯑꯗꯒꯤ yes no ba ꯑꯗꯨꯔ ꯁꯥꯟꯅꯔꯤ ꯆꯨꯝꯃꯦ ꯁꯥꯟꯅꯔꯤ ꯁꯤꯅ ꯍꯧꯋꯦ ꯀꯩꯅꯣ ꯌꯥꯔꯣꯏ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯆꯥꯗꯣꯏ ꯑꯁ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥ ꯅꯠꯇꯦ ꯍꯥꯏꯖꯈ꯭ꯔꯕ ꯑꯩꯅ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯁꯥꯟꯅꯔꯤ ꯍꯥꯏꯔꯒ ama harama ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯑꯣ ꯍꯥꯏꯁꯤꯅ ꯍꯥꯏꯔꯣ ku saga yara ꯂꯣ ꯁꯤ ꯆꯥꯒꯦ ꯁꯤ ꯄꯥꯏꯁꯤ sibe mi na ga du saga ba ꯕꯦꯔꯥꯅꯦ ꯀꯤꯟ ꯍꯧꯕ ꯀꯣꯛꯆꯥꯛ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯗ꯭ꯔꯤ ꯀꯣ ꯑꯁ ꯃꯤ ꯒ꯭ꯌꯥꯟꯗ ꯍꯪꯉꯤꯔꯩꯅꯦ ꯀꯌꯥ ꯀꯤꯟ ꯍꯧꯕꯅ ꯑꯩꯅ ꯋꯥꯏꯟ ꯍꯧꯕ ꯋꯥꯏꯟ ꯍꯧꯕ ꯌꯥꯏ ꯐꯔꯦ ꯁꯤꯝ ꯆꯥꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯍꯥꯏꯁꯤꯅ ꯍꯧꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯁꯤꯅ ꯍꯧꯕ ꯍꯥꯏꯔꯣ ꯄꯤꯡꯀꯤꯅꯤ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯑꯣ ꯑꯗꯨꯔꯥ hanjin ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯒ pinkini no ga damok leibra ꯂꯩ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯁꯤꯃꯥꯅꯤ ꯀꯩꯅꯣ leibra ꯂꯩ ꯌꯥꯝ ꯆꯥꯡꯒꯨꯝꯕ ꯀꯩꯅꯣ ꯑꯗꯨ ꯊꯝꯃꯣ ꯑꯦꯟ ꯍꯧꯕ yan nongjabi haramdi yal no ba ꯂꯣꯟꯊꯣꯛꯇꯕꯤ ꯍꯥꯏꯒꯦ ꯇꯧꯅꯤ ꯂꯨꯁꯤ ꯇꯤꯚꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ ꯕꯤꯟ ꯍꯧꯕ ora berai bo ꯕꯦꯝ ꯑꯃ ꯍꯟꯖꯤꯟꯈ꯭ꯔꯦ ꯅꯪ ꯕꯦꯔꯥꯏꯕ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ haiga ba ꯕꯦꯝ ꯑꯩꯅ ꯐ yes no de kai loina haidabi saga be Facebook ꯌꯥꯔꯦ ꯂꯦꯞꯄꯣ kaungam dra facebook ne kena we ꯀꯤꯟ ꯍꯧꯕ ꯀꯥꯎꯉꯝꯗ꯭ꯔꯣ Facebook ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯒꯦ hayan thai ngau bli chi ꯐꯤꯂꯝ ꯑꯔꯤ ꯑꯔꯥꯛ ꯀꯩꯝ ꯈꯪꯗꯦꯕ ano bo jai kana koi khangjabi na ꯄꯤꯌꯥꯁꯅ ꯑꯣꯏꯖꯨ ꯍꯥꯏꯕ ꯑꯦꯐꯅ ꯍꯧꯖꯨ ꯍꯥꯏꯕ adagidi na ena hoba ꯑꯦꯅ ꯍꯧꯕ ꯑꯋꯥꯏꯕ ꯃꯄꯨ ꯍꯣꯏ ꯁꯤ ꯆꯥꯒꯦꯀꯣ ꯁꯤꯗꯤ ꯉꯁꯥꯏ ꯂꯧꯍꯧꯕꯅꯤꯀꯣ ꯑꯦꯝꯅ ꯍꯧꯕ ꯃꯃꯤꯅꯣ ꯆꯥꯕꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯤ ꯈꯔ ꯌꯦꯡ ꯋꯥ ꯀꯩꯅꯣ ꯅꯪꯁꯨ ꯄꯥꯏꯔꯤꯗꯨ ꯆꯥꯈꯠꯂꯨ ꯌꯥꯗ꯭ꯔꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯁꯦ kada ꯀꯩ ꯍꯥꯏꯌꯨꯒ ꯀꯩꯅꯣ ꯍꯥꯏꯔꯝꯗ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯑꯅꯤꯔꯛ ꯁꯨꯔꯦ ꯖꯦꯟ ꯍꯧꯕ jen hoba ꯃꯥꯅꯦ ꯈꯜꯂꯛꯑꯦ da khangja harambaga cha phangara harama mi na jen hobudi ꯑꯩꯁꯨ ꯈꯪꯗꯦ ꯇꯁꯦꯡꯅ ꯈꯪꯗꯦ ꯌꯥꯎ ꯈꯪꯗꯅ ꯆꯥꯗꯕꯅꯤꯅꯦ ꯑꯔꯤꯕ ꯍꯩꯅꯧꯒꯨꯝꯕꯤꯀꯣ ꯑꯈꯪꯕ ꯂꯣꯏ ꯀꯥꯎꯒꯦ ꯇꯧꯋꯦ ꯈꯪꯒ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ jen hoba nang hangida manipur film la ba ꯑꯝꯇ ꯌꯥꯔꯦ ꯀꯨꯏꯅ ꯑꯩ ꯉꯁꯥꯏꯗꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯈꯪꯗꯕ ꯍꯥꯏꯔꯧꯔꯥ ꯊꯝꯃꯣ ꯍꯥꯏꯔꯛꯑꯣ ꯀꯩꯀꯨꯅ ꯀꯨꯝꯕꯅꯦ ꯖꯤ ꯂꯩꯕꯩ ꯃꯍꯥꯟ ꯊꯣꯏꯕꯤꯗꯣ ꯀꯥꯔꯕ ya ja kikina ma chana kikina ma chajra ꯌꯥꯔꯦ ha ꯍꯣꯏ thai hainara da adam mayam kikina ma chara ge haidi ngai ngai jabse chabam khangdreba haidi lamba chaning thangning ne henjala ꯆꯥꯕ ꯆꯥꯟꯗꯦ ꯑꯗꯨꯝ ꯆꯥꯕꯅꯤ nimse mam dala ꯋꯥꯕꯀꯣ hom jabu dan ja ꯆꯥꯡ ꯆꯥꯕꯀꯣ ꯅꯨꯡꯃꯥꯏ ꯊꯝꯐꯝꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯉꯁꯥꯏ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯔꯝꯃꯣ ꯆꯥꯛꯈꯨꯝꯁꯦ ꯀꯅꯥꯅ ꯆꯥꯎꯒꯦꯅ Thế nó bác kẹo của nhà đấy. ꯑꯩꯔꯣ ꯀꯣꯏꯅꯔꯛꯇꯦ 야 빨리 해야지라 잠깐만 Kẹo à? 아니 강부자지 망아 묵티 강말이다 ꯀꯥꯏꯅ ꯄꯥꯝ ꯀꯣꯏꯅꯔꯛꯇꯦ Lấy một bà là mà tương đã. ꯑꯩ ꯃꯉꯥ ꯈꯪꯉꯦ Coi, lấy một bà là mà tương đã thăm dòng nhau bả. ꯌꯥꯎꯋꯦ Thăm dòng của ta thái này ex cái bài đọc bả. ꯑꯗꯨꯗꯤ ꯑꯁ ꯀꯩ ꯋꯥꯅꯤ ꯀꯣꯏꯆꯤꯡ ꯆꯤꯡꯅꯔꯤꯕꯅꯤ ꯐꯖꯗ꯭ꯔꯦ ꯀꯣꯏꯅꯔꯛꯇꯤꯗꯤ ꯁꯤꯕꯨ ꯇꯥ ꯌꯥꯝ ꯋꯥꯔꯕ ꯏꯃꯩꯃ ꯍꯣꯏ ꯐꯥꯏ ꯇꯧꯕꯅꯤꯗ Gì? ꯑꯩ ꯌꯨꯝ ꯄꯥꯜ ꯍꯥꯏꯗꯣꯛꯇꯕ ꯍꯧꯁꯥ ꯊꯥꯔꯦꯍꯦ ꯅꯪꯁꯨ ꯃꯧꯅꯤꯅ ꯅꯪꯗꯁꯨ ꯍꯪꯒꯦꯕ ꯀꯣꯗꯥ ꯂꯩꯌꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯔꯛꯄ꯭ꯔꯥ Rồi đó. ꯀꯣꯏꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯥꯏ ꯍꯥꯏꯔꯅꯤ Ex bốn bố này giờ tiếp em. ꯋꯥꯔꯦꯍꯦ Anh không biết.
ꯄꯛꯇ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯅꯪꯁꯨ ꯑꯩ ꯐꯥꯔꯁ ꯂꯞꯅꯤ ꯗꯗꯥꯗ ꯑꯁꯦꯡꯕꯒꯤ ꯑꯇꯩꯕꯨꯗꯤꯅꯦ ꯎꯅꯗꯕꯤ ꯈꯨꯀꯣꯏꯅꯁꯦ ꯀꯣꯏꯅꯕ ꯀꯧꯈ꯭ꯔꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯌꯥꯝ ꯌꯥꯏ ꯚꯥꯏꯔꯦꯟ ꯆꯠꯅꯝ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯑꯩꯁꯨ ꯐꯥꯔꯁ ꯂꯞꯅꯦ ꯑꯩ ꯚꯥꯏꯔꯦꯟ ꯆꯠꯄ ꯀꯤꯀꯣ ꯅꯚꯥꯏꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯥꯕꯨꯗꯤ ꯌꯥꯝ ꯀꯣꯏꯅꯤꯌꯦꯕꯀꯣ ꯎꯅꯗꯦ ꯑꯝꯇ ꯎꯅꯗꯦꯕ ꯑꯩ ꯎꯅꯕ ꯇꯜꯂꯦꯕ ꯑꯝꯇ ꯐꯥꯃꯤꯟꯅꯔꯒ ꯅꯨꯄꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯦꯕ ꯀꯤꯖꯩꯕꯤ ꯅꯪ ꯆꯣꯡꯉꯦꯕ ꯐꯥꯁꯦ ꯆꯦꯜꯂꯁꯤ ꯀꯥꯏꯔꯒꯗ꯭ꯔꯥ ꯄꯥꯈꯠꯂꯦꯕ ꯑꯁꯦꯡꯕ ꯎꯅꯔꯒꯅꯦꯕ ꯐꯣꯟꯗꯨꯁꯨ ꯐꯖꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯦ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯕꯅ ꯁꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯁꯥꯟꯅꯕꯁꯦ ꯃꯈꯣꯏ ꯆꯥꯎ ꯆꯥꯎꯅ ꯍꯜꯂꯣ 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 ꯇꯧ ꯁꯥꯟꯅꯔꯒ ꯂꯩꯕ ꯇꯝꯅꯤꯡꯉ ꯑꯗꯨꯅ ꯕꯣꯔꯗꯤꯡ ꯁꯦꯝꯕꯤꯔꯒ ꯌꯥꯕ꯭ꯔꯥ ꯃꯁꯥꯅꯕꯨ ꯌꯥꯔꯤ ꯍꯥꯏꯔꯗꯤ ꯃꯤꯅꯅꯦ ꯇꯧꯅꯤ ꯍꯥꯏ ꯁꯤ ꯊꯧꯑꯣꯏꯗꯅ ꯈꯟꯕꯩ ꯇꯥꯏꯞ ꯇꯧꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯁꯣꯔꯕꯥ ꯌꯦꯡꯉꯝꯃꯦꯕꯀꯣ ꯑꯗ ꯃꯣꯏ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯒꯠꯂꯛꯇꯕꯗꯣ ꯀꯌꯥ ꯌꯦꯡꯗ꯭ꯔꯦꯕ ꯑꯗꯣ ꯀꯣꯏꯟ ꯁꯝꯁꯤꯅ ꯌꯥꯝ ꯌꯦꯡꯉꯦꯕ ꯕꯣꯔꯗꯤꯡꯁꯦ ꯃꯨꯛꯕꯥꯡꯗꯗꯤ ꯑꯩꯗꯤ ꯃꯤꯈꯨꯕꯨ ꯃꯨꯛꯕꯥꯡ ꯌꯥꯝ ꯌꯦꯡꯉꯦ ꯑꯩꯁꯨ ꯌꯦꯡꯉꯦ ꯍꯧꯖꯤꯛ ꯑꯩ ꯌꯦꯡꯕꯗ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕꯁꯤ ꯃꯉꯥꯏꯔꯦ ꯃꯣꯏ ꯍꯥꯏꯕꯤꯔꯤꯁꯦ ꯕꯣꯠ ꯊꯥꯗꯔ ꯃꯇꯨꯡꯗ ꯅꯨꯄꯥ ꯀꯣꯏꯅ ꯌꯥꯔꯦꯅ ꯀꯣꯏꯖꯕꯅꯦ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯉꯤꯁꯦ ꯕꯣꯠ ꯊꯥꯗꯔ ꯃꯇꯨꯡꯗꯅꯦ ꯕꯣꯠ ꯊꯥꯗꯔꯤꯁꯦ ꯅꯪꯒꯤꯗ ꯄꯣꯠ ꯊꯥꯗꯔꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯊꯥꯗꯔꯝꯃꯦ ꯑꯩ ꯆꯥꯕꯁꯦ ꯍꯥꯎꯗꯧꯃꯟꯕ꯭ꯔꯥ ꯕꯣꯠ ꯈꯌꯥꯁꯦ ꯐꯥꯛꯇꯣꯛꯑ ꯅꯝꯖꯟꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯤꯜꯕꯥꯗ ꯍꯥꯏꯗꯤ ꯃꯤꯅꯒ ꯊꯤ ꯉꯥꯡꯕꯁꯩꯗꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦꯕ ꯅꯣꯛꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯆꯤꯜꯕꯥꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯅꯦ ꯃꯤꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯏꯁꯥꯗ ꯄꯥꯜꯂ ꯈꯪꯉꯦ ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯪꯗꯦ ꯃꯣꯏ ꯉꯥꯡꯉꯩꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯅꯥ ꯁꯤꯗꯣꯔꯝꯁꯦ ꯍꯥꯎꯈ꯭ꯔꯦꯗ 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 ꯌꯥꯕ ꯍꯥꯎꯈ꯭ꯔꯦꯗ ꯃꯌꯥꯝ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯪ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯄꯨ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ